Hariba Taranisi Suba Manipur Assembly ki Taruk Suba Session ki ngarang pangthokkiba Nipan Suba mifamda Opposition Congress Party ki maikaidagi pukhatkiba Private Member Resolution ama Assembly ki Speaker na khanabada ayaba pikidi haibagi mayokta Congress ki MLA sing session loidringaida House dagi walk out tawkhre ngarang famkiba Assembly mifamgi Jero awagi matamda Opposition ki senior leader Okram Ibobina Fongdokkibada Hauzik Sathariba session asi loidringaida Manipur ki sahi amaga makhai fajilaklaba irang asigi matangda House na khananaba Opposition Congress Party ki maikaidagi Private Member Resolution ama thangatkibane thoklibi irang asina Manipur ki miyam asi kaya yamna wanarabagi haiba asi House na phamliba member kodimangna hena khangnaraba wafamne Private Member Resolution adu Opposition na irang asigi matangda political ki khodong sabal longnaba honnaba nate Manipur ki miyam gi yenglaga Hauzik Sathariba session asi nimit kharani tensillaga House na warep ama longnanaba miyam gi interest ta pukhatkibane pukhatkiba Private Member Resolution adu ki matangda House ta khanabada matam pidrabanina ngarangi mifamaduda natana makata ba session asigi mifamamata yauroi haina fongdok lamlaga Congress Party ki MLA sing House tagi mapan thoki Hujik lariba prevailing situation sidani honorable leader aina haije hujik ada palenda kapner ye khawsa ikhai da wine house in session no akhoi right lay na house palenda kari thoi ke thok ke da home right lay ba do sinani Manipur da Bharat ta democracy leiroi karamba mafamda karamba Manipur gi itihas ta Tam loriba local body se election tawdaga purikhaw dagi panchayat se administrator hap se karam itihas ta lai hujik laiba prevailing situations leida house na resolution amta law se na khoi honorable member mangana private member resolution pukhatchabane ba adusu atai nate ko akhoi pulap chatlaga honorable prime minister haijaraga Masi community ani gi marakta public interest ta akoina pukhatchaba akoigi private member resolution do adu bhauba admit tawbiraga akoina phungdokningba praja sing interest ta akoina haijaning do adugi hak phauba piraroi noi opposition na tawningba ngangju suno hairabanina akoidi August House ki Makataba business sida sunatana remaining session sigi makataba session do koi participate tawjaroi haina koi house gi walk out tawbana koi di resolution lawjare na adu khaktang thamjege tawbani